ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯤ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯏꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯂꯥꯏꯖꯒꯤ ꯃꯄꯥ ꯇꯣꯝꯕꯤ ꯑꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯅ ꯄꯥꯎ ꯄꯤꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯁꯥ ꯑꯗꯨ ꯆꯩꯅꯥꯁꯤꯡ ꯑꯗꯨꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯖꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯃꯗꯤ ꯇꯣꯝꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯆꯩꯅꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯂꯣꯏꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯈꯥꯡꯈꯤꯗꯣꯏꯅꯣ? ꯅꯆꯥꯒꯤ ꯑꯋꯥꯕꯁꯤꯕꯨ ꯏꯃꯥ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ? ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯝꯅ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕ? ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯃꯥ? ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯀꯧꯕꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯆꯩꯊꯦꯡ ꯑꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯩ ꯌꯥꯝ ꯅꯥꯏ ꯏꯃꯥ꯫ ꯏꯃꯥ, ꯅꯪ ꯍꯜꯂꯛꯑꯣꯕ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯏꯃꯥ꯫ ꯅꯪ ꯌꯥꯎꯗꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ ꯏꯃꯥ꯫ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈꯤ꯫ ꯊꯧꯕ ꯑꯌꯨꯛ ꯉꯟꯅ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯀꯣꯔꯧ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯔꯧꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯣ, ꯀꯣꯔꯣ! ꯀꯣꯔꯧꯁꯨ ꯊꯧꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯧꯕ, ꯀꯔꯤ ꯂꯩꯔꯦ? ꯊꯧꯕ ꯂꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯏ, ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯍꯣꯏꯒꯤ ꯈꯨꯟꯗꯨꯗ ꯅꯍꯥꯟ ꯂꯩꯍꯧꯕ ꯂꯩꯁꯥꯕꯤꯗꯣ, ꯁꯨꯅꯤꯇꯥꯗꯣ, ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯒ ꯑꯃꯨꯛꯇꯁꯨ ꯎꯅꯔꯨꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯦ ꯉꯁꯤꯁꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯚꯥꯏ꯫ ꯁꯣꯝꯗꯅ ꯁꯨꯅꯤꯇꯥ ꯂꯥꯏꯖ ꯍꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ꯫ ꯂꯥꯏꯖ ꯁꯨꯅꯤꯇꯥꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯒ, ꯑꯌꯥ, ꯁꯨꯅꯤꯇꯥ, ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯑꯩꯗꯤ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯁꯨꯅꯤꯇꯥ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯅꯪ ꯅꯁꯥꯗꯣ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯇꯧꯗꯦ ꯍꯥꯏꯅꯣ? ꯑꯣꯏꯗꯕ ꯉꯥꯡꯅꯣ꯫ ꯍꯥꯏꯌꯨ ꯁꯦꯡꯅ ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯃꯤ, ꯂꯥꯛꯑꯣꯁꯦ꯫ ꯂꯥꯏꯖ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯨꯈꯤꯕ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯅꯪꯅ ꯂꯥꯛꯂꯤꯁꯤꯕꯨ ꯀꯩ ꯍꯥꯏꯒꯦꯕ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯍꯣꯔꯦꯟꯗꯣ ꯀꯩꯊꯦꯜꯗꯅꯦ ꯑꯩꯅ ꯁꯥꯕ ꯐꯤꯗꯣ ꯈꯔ ꯌꯣꯜꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯣꯜꯂꯨꯔꯁꯤ ꯌꯣꯜꯂꯨꯔꯁꯤ꯫ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ, ꯍꯣꯔꯦꯟꯅꯦ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯇꯥ ꯂꯥꯏꯖ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯏꯖꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯂꯣꯠꯂꯕꯁꯨ ꯃꯍꯥꯛ ꯏꯕꯦꯝ ꯄꯤꯁꯛꯅ ꯂꯥꯏꯖꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ
ꯀꯣꯔꯧ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯁꯨꯅꯤꯇꯥꯕꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯀꯣꯔꯧꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯏꯇꯥꯎ, ꯑꯥꯗ ꯆꯠꯂꯦ ꯇꯨꯝꯃꯇꯣꯝꯗ." ꯀꯣꯔꯧꯁꯨ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯁꯨꯅꯤꯇꯥꯅ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯀꯣꯔꯧꯅ ꯁꯨꯅꯤꯇꯥꯕꯨ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛꯇꯤ ꯀꯣꯔꯧꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯤꯉꯩꯗ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯔꯧ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯊꯧꯕ ꯁꯨꯅꯤꯇꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯁꯨꯅꯤꯇꯥꯗꯤ ꯊꯧꯕꯅ ꯑꯗꯨꯝꯅ ꯆꯞ ꯂꯦꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ!" ꯊꯧꯕ ꯃꯌꯥꯒꯗꯨ ꯏ ꯍꯤꯒꯠꯂꯒ ꯁꯨꯅꯤꯇꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯨꯅꯤꯇꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ." ꯁꯨꯅꯤꯇꯥ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯕꯨ ꯀꯔꯦꯝꯅꯕꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯟꯅꯩꯅꯣ?" ꯊꯧꯕ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯌꯥ, ꯅꯪꯁꯦ ꯁꯥꯎꯕꯒꯁꯨ ꯍꯩꯕ꯭ꯔꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯁꯨꯅꯤꯇꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯊꯧꯕꯕꯨ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕ ꯁꯨꯅꯤꯇꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯁꯨꯅꯤꯇꯥꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯒ ꯁꯨꯅꯤꯇꯥꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯊꯧꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯑꯗꯨꯝ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯕ ꯑꯗꯨꯗ ꯊꯧꯕ ꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ꯫ ꯊꯧꯕꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯀꯣꯔꯧ ꯑꯗꯨ ꯊꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯈ꯭ꯔꯕ?" "ꯍꯥꯏꯈ꯭ꯔꯦ, ꯑꯗꯣ ꯄꯥꯎꯈꯨꯝꯗꯤ ꯑꯝꯇ ꯄꯤꯔꯝꯗꯦ." "ꯑꯁ, ꯇꯞꯅ ꯄꯤꯖꯔꯛꯁꯅꯤꯁꯦ, ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯨꯝꯃꯩ ꯑꯃ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨ꯫ ꯉꯁꯤꯗꯤ ꯇꯣꯝꯕꯤꯁꯨ ꯀꯨꯝꯃꯩ ꯑꯗꯨꯕꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯕ ꯃꯔꯝꯅ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯖꯕ ꯀꯨꯝꯃꯩ ꯑꯗꯨ ꯌꯥꯎꯗꯅꯕ ꯁꯤꯜꯂꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯪꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯊꯦꯡꯉꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯩ, ꯅꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯣꯅꯦꯍꯦ, ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯇꯧꯔꯤꯁꯦ, ꯏꯄꯥꯗꯤ ꯂꯣꯏꯔꯦꯀꯣ." ꯏꯕꯦꯝ ꯄꯤꯁꯛ ꯇꯣꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯊꯣꯔꯛꯂꯒ ꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣ, ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯆꯠꯂꯁꯤꯁꯦ." ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯨꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ "ꯇꯦꯜꯍꯩꯕ, ꯂꯥꯏꯖ, ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ, ꯂꯥꯛꯑꯣꯅꯦꯍꯦ, ꯆꯠꯅꯕ ꯇꯧꯔꯁꯤꯅꯦꯍꯦ, ꯏꯃꯥ ꯍꯣꯏꯅꯦ ꯊꯣꯛꯄ ꯍꯧꯔꯝꯃꯒꯦꯀꯣ." ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯏꯕꯦꯝ ꯄꯤꯁꯛꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯟꯅ ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯨꯝꯍꯩ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯂꯦ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯖꯍꯟꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯍꯩꯖ ꯍꯩꯖꯕ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯎꯠꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯔꯧꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯄꯦꯟꯕ ꯉꯝꯍꯜꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯇꯧꯔꯛꯄ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯣꯔꯧꯒꯤ ꯑꯗꯨꯒꯨꯝꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯗꯤ ꯀꯣꯔꯧꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯑꯗꯨꯗꯒꯤ
ꯑꯃꯕꯨ ꯀꯣꯔꯧꯗ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯔꯧ ꯑꯁꯨꯝ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛꯅ ꯃꯍꯥꯛꯅ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯂꯥꯏꯖꯕꯨ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯀꯣꯔꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯃꯥꯗꯤ ꯀꯣꯔꯧꯅ ꯕꯥꯁꯤ ꯈꯣꯡꯂꯒ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯔꯧꯅ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯀꯣꯔꯧꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯆꯥꯡ ꯄꯨꯝꯅꯃꯛꯇꯤ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯀꯣꯔꯧ ꯑꯁꯨꯝ ꯂꯥꯞꯄꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ?" ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯟ ꯈꯖꯤꯛ ꯊꯣꯠꯂꯒ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯣꯔꯧ, ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯒꯤ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯂꯒ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯀꯌꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯏꯐꯝꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯤꯖꯧ, ꯅꯠꯇ꯭ꯔꯒꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯑꯃ, ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯇꯥꯁꯤ." ꯀꯣꯔꯧ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔ ꯈꯖꯤꯛ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯕꯗꯣ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ." ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯔꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯀꯣꯔꯧꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯕꯗꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯨꯡꯗꯒꯤ ꯇꯥꯟꯅꯔꯒ ꯀꯧꯔꯛꯂꯝꯃꯤ, "ꯁꯨꯅꯤꯇꯥ, ꯂꯥꯏꯖ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦꯍꯦ." ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯔꯛꯂꯒ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯅꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯉꯁꯤꯗꯤꯅꯦ ꯏꯅꯦꯅꯅꯦ ꯂꯣꯏꯅ ꯍꯦꯛ ꯂꯧꯍꯧꯔꯒꯦ." ꯁꯨꯅꯤꯇꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏꯅꯦ, ꯌꯥꯏꯌꯦ, ꯏꯕꯥꯅꯤꯗꯤ ꯀꯣꯛꯁꯦ ꯁꯥꯔꯨꯔꯕꯅꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣꯅ꯫ ꯐꯔꯦ ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯉꯥꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯂꯧꯔꯒ ꯃꯍꯥꯛ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯥꯡꯃꯛꯇꯗ ꯆꯞ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯂꯦꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯇꯥ ꯄꯨꯟꯁꯤꯕ, ꯀꯩꯅꯣ?" ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯥꯏꯖꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯏꯖ, ꯂꯥꯛꯑꯣ, ꯅꯪꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯍꯥꯛꯅ ꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ
ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯨꯅꯤꯇꯥꯁꯨ ꯑꯗꯨꯃꯉꯥꯏ ꯄꯨꯟꯁꯤꯕꯅ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯂꯥꯏꯖ ꯀꯞꯂꯒ ꯄꯨꯟꯁꯤꯕꯕꯨ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯃꯆꯜꯒꯨꯝꯅ ꯈꯜꯂꯣ, ꯊꯥꯗꯣꯛꯑꯁꯦ꯫ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯤꯡꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯃꯗꯤ ꯁꯨꯅꯤꯇꯥ, ꯂꯥꯏꯖ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯦꯜꯍꯩꯕꯅ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯂꯒ ꯂꯣꯟꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯥ ꯄꯨꯟꯁꯤꯕ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ꯫ ꯑꯩ ꯇꯥ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯩ ꯅꯪꯕꯨ ꯍꯩꯅꯗꯦ, ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩꯌꯦ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ, ꯊꯥꯗꯣꯛꯑꯁꯦ꯫ ꯄꯨꯟꯁꯤꯕ ꯂꯥꯏꯖꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯀꯣꯔꯧꯒꯤ ꯇꯨꯡꯗ ꯂꯨꯝꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯀꯣꯔꯧꯕꯨ ꯏꯟꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯑꯗꯨ ꯆꯩꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯀꯣꯔꯧ ꯄꯨꯟꯁꯤꯕꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯥꯏꯖ ꯀꯣꯔꯧꯅ ꯈꯪꯍꯧꯗꯅ ꯃꯥꯕꯨ ꯄꯨꯟꯁꯤꯕꯗꯒꯤ ꯀꯟꯕꯤꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥ, ꯀꯣꯔꯧ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯟ ꯑꯗꯨꯒꯤ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯇꯞꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯂꯥꯏꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯀꯣꯔꯧ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯂꯥꯏꯖ꯫ ꯂꯥꯏꯖ ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯈꯪꯍꯧꯗꯅ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯣꯔꯧ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯏꯅꯦ ꯊꯕꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯥꯕ ꯂꯩꯇꯕ ꯀꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯂꯥꯏꯖ, ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯠꯇ ꯑꯩꯅ ꯁꯤꯟꯊꯍꯟꯅꯤꯡꯗꯦ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖ꯫ ꯁꯣꯝꯗꯅ ꯇꯦꯜꯍꯩꯕ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯏꯕꯦꯝ ꯕꯤꯁꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯇꯦꯜꯍꯩꯕ ꯑꯗꯨꯝꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯃꯥ ꯏꯕꯦꯝ ꯕꯤꯁꯛꯇ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯏꯕꯦꯝ ꯕꯤꯁꯛ ꯇꯦꯜꯍꯩꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏꯖꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯜꯍꯩꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯦꯜꯍꯩꯕ, ꯄꯪꯒꯅꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯪꯒꯤ ꯇꯥ ꯄꯨꯟꯁꯤꯕꯗꯅꯦ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯏꯖꯗꯣ ꯄꯤꯅꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯍꯥꯛꯅꯅꯦ ꯇꯟꯖꯥ ꯌꯦꯡꯗꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯣꯟꯅ ꯀꯧꯔꯒꯅꯦ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯐꯪꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯎꯅꯦꯍꯦ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯇꯥ ꯄꯨꯟꯁꯤꯕꯒꯅꯦ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯖꯁꯨ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖ ꯎꯕꯗ ꯁꯥꯔꯝꯕ ꯋꯥꯔꯤ ꯑꯗꯨ
ꯆꯞ ꯂꯦꯞꯈ꯭ꯔꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯕꯤꯔꯛꯂꯦꯗꯅ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯗꯤ꯫ ꯂꯥꯏꯖ ꯏꯕꯦꯝꯕꯤꯁꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯕꯤꯁꯛꯇꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯏꯕꯦꯝꯕꯤꯁꯛ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯕꯤꯔꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯃꯛ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯃꯥꯏ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯑꯗꯨꯒ꯫ ꯂꯥꯏꯖ ꯏꯕꯦꯝꯕꯤꯁꯛꯅ ꯄꯨꯟꯁꯤꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯍꯦꯛ ꯏꯕꯦꯝꯕꯤꯁꯛꯅ ꯂꯥꯏꯖꯕꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯄꯨꯕ ꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯖ ꯑꯗꯨꯃꯛ ꯀꯞꯂꯒ ꯏꯕꯦꯝꯕꯤꯁꯛꯇ ꯃꯥꯕꯨ ꯐꯨꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯕꯤꯁꯛꯅ ꯇꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯀꯣꯔꯧ ꯂꯥꯏꯖꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯁꯨꯅꯤꯇꯥ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯄꯥꯇꯣꯟꯕꯤꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃ ꯂꯥꯏꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯏꯖ, ꯏꯕꯦꯝꯕꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯏꯅꯦ, ꯏꯆꯦ, ꯏꯆꯦ ꯂꯥꯏꯖ, ꯇꯦꯜꯍꯩꯕ, ꯀꯅꯥ ꯂꯩꯒꯦ? ꯏꯕꯦꯝꯕꯤꯁꯛꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ? ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯅ? ꯏꯅꯦ, ꯃꯥꯃꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤꯌꯦ꯫ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕు ꯇꯥꯔꯝꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯄꯥꯇꯣꯟꯕꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯇꯣꯝꯕꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯂꯦ꯫ ꯂꯥꯏꯖ ꯃꯄꯥꯕꯨ ꯎꯕꯗ ꯃꯍꯥꯛ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯄꯥꯕꯨ ꯀꯣꯜꯂꯒ ꯍꯧꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯄꯥꯕ, ꯄꯥꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯆꯥ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯄꯥꯕ, ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯁꯦ ꯄꯥꯕ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯅꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯃꯒꯦ ꯄꯥꯕꯨ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ ꯄꯥꯕ, ꯄꯥꯕ, ꯍꯧꯒꯠꯂꯣ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯊꯧꯔꯝ ꯄꯨꯝꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯝꯕꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯏꯖꯕꯨ ꯍꯦꯟꯅ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ, ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯀꯣꯔꯧꯅ ꯂꯥꯏꯖꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯕꯁꯨ ꯂꯥꯏꯖꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯀꯣꯔꯧ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯔꯧꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯧ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯀꯣꯔꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯒ ꯅꯪꯒ ꯑꯩꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯄꯤꯔꯒꯦ꯫ ꯃꯁꯤꯗ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤꯅꯦ, ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯧ ꯑꯗꯨ ꯀꯣꯔꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯔꯧꯗ ꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯧꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯗꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯂꯩ? ꯂꯝꯍꯦꯟꯕ ꯑꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯄꯨꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯁꯒꯣꯜꯗ ꯄꯨꯟꯁꯤꯜꯂꯒꯅꯦ ꯆꯤꯡꯗꯨꯅ ꯄꯨ, ꯑꯗꯨꯒ
ꯃꯍꯥꯛꯀꯤ ꯂꯨꯔꯦꯜ ꯑꯁꯤꯕꯨꯅꯦ ꯀꯛꯊꯠꯂꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯅꯥꯏ ꯈꯔꯗꯨ ꯆꯪꯂꯛꯂꯒ ꯀꯧꯔꯧꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯀꯧꯔꯧ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯀꯤꯕ ꯂꯩꯔꯝꯗꯦ꯫ ꯀꯧꯔꯧꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯧꯔꯧꯕꯨ ꯁꯒꯣꯜꯗ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯧꯔꯧ ꯃꯆꯥ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯝꯃꯤ꯫ ꯀꯧꯔꯧ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯃꯆꯥ ꯑꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯧꯔꯧꯒꯤ ꯂꯨꯔꯦꯜ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥ ꯑꯃꯅ ꯆꯦꯜꯂꯒ ꯀꯧꯔꯧꯒꯤ ꯃꯃꯥ ꯂꯩꯃꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯂꯩꯃ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯥꯡꯗꯨꯅ ꯀꯧꯔꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯀꯧꯔꯧꯕꯨ ꯀꯣꯜꯂꯒ ꯍꯧꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯏꯅꯤꯡꯊꯧꯒꯤ ꯋꯥꯕꯨ ꯊꯑꯣꯏꯔꯨꯗꯕꯅꯣ? ꯍꯧꯒꯠꯂꯣ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ ꯍꯧꯒꯠꯂꯁꯦ, ꯍꯧꯒꯠꯂꯁꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯔꯦ꯫ ꯀꯧꯔꯧꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯈꯪꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯀꯧꯔꯧꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯈꯥꯡꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯁꯥꯡ ꯄꯨꯝꯕ ꯅꯨꯡꯉꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯀꯧꯔꯧꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯗꯨꯃꯛ ꯀꯞꯂꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯏꯕꯦꯝ ꯄꯤꯁꯛ ꯄꯨꯟꯁꯤꯕꯒ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯅꯦ, ꯊꯦꯡꯂꯕ ꯀꯥꯟꯗ ꯂꯥꯛꯎ꯫ ꯑꯗꯨꯒꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯣ꯫ ꯍꯥꯠꯇꯣꯛꯀꯦꯔꯥ ꯅꯪ ꯊꯣꯛꯇꯧꯔꯣ꯫ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯪ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯏꯕꯨꯡꯉꯣ, ꯑꯩꯅꯅꯦ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯅꯦ, ꯍꯣꯔꯦꯟꯗꯣ ꯑꯩ ꯉꯟꯇꯥꯅ ꯂꯥꯛꯑꯒꯅꯦ ꯄꯥꯡꯊꯣꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯔ ꯈꯔꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯣꯟꯅ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕ ꯂꯩ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯂꯥꯏꯖ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯁꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯆꯥ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯥꯏꯖꯒꯤ ꯈꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯀꯟꯅ ꯍꯦꯛꯇ ꯃꯦꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ, ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯏꯖꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯄꯨꯝꯅꯃꯛ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯅ ꯈꯧꯔꯤ ꯃꯦꯠꯈꯤꯕ ꯑꯗꯨꯗ ꯁꯣꯔ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯄꯨꯟꯁꯤꯕꯅ ꯊꯥꯗꯣꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯈꯥꯡꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯈ꯭ꯔꯦ꯫ ꯏꯕꯦꯝ ꯄꯤꯁꯛ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛ ꯍꯧꯅ ꯍꯔꯥꯎꯅ ꯅꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯀꯝꯗꯧꯋꯤ ꯉꯁꯤꯗꯤ ꯏꯕꯦꯝ ꯄꯤꯁꯛ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯗꯅ? ꯇꯁ! ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯕꯦꯝ ꯄꯤꯁꯛ ꯑꯃꯗꯤ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯤꯡꯕ ꯊꯨꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫